Nongda Lairen Pakhangba Sana Hangtaktagi Ching Tam Nungsinabagi Mari Utliba Mera Hauk Chongba Kumai ngasi Chingburoi Tamburoi Kiana Sarukyaduna Pangtok Race Kitakta Kumai si Kangla the Pangtoki. Imphal Airport am di tuan bamafam tarukta chain gadaba Manipur State Transport ki bus service taret ngasi Chief Minister Nongthomam Birena Kumalampak ta leiba ISBT dagi haudokre. Anaba ma leihidabagi wahauda Jennings ki surgical ICU ki potlam sing thugairamba amadi Dr. Amada Khut Tharambagi thawongbu Jennings ki medical superintendent na akan mamongda yaningdaba phongtorokli. Amasung Puwari da iduna leihuragadaba ahanba Northeast Olympic Games Manipur na yumbuoiduna ngasidagi Kumalampak Sports Complex ta makhal kiyagi thorom singal loina na haukre. Mayam bukurum zariya dum yangribasi Impact News ni ay Prime Time Manipuri News Bulletin da ay kaidam jantazina hujja pungjasi faub ki morba boxing mayam bukizari. Nongda Lairen Pakhangba Sana Hangtaktagi Chatnaduna Laklaba Mera Haukchongba Kumhai ngasi Chingburoi Tamburoi Kiana Sarukyaduna Pangtokre. Mapungoiba Tauram Senglaba Laifamlen Kangla Amadi Sana Konungda Pangtoki. Maiding ulay semba Sana Jawba Yauna Sana Konungi Famnaiba Famnaibi Akanghai Kiana Kanglada Laiba Ibudaw Pakhangbagi Fambal Mamangda Mera Men Tongbagi Tauram Pangtoklaga Mera Thongmai Jinkhatki. Loinana kabui amaibana yenkhong tambagi matung inna lakadriba chahi asi nungaiba wata padaba awana yaugdaba chahi oiragani hairi. Chingmi tami anigi nungsi chanana laiminabagi wakalon mami tariba kumhai asigi matangda Impact News ki reporter Katrimayum Prem Chana madi camera person Gurumayum Bhumeshwardagi akanaba pautam ama. Laipak maiba sirai hal lithau maiba purai tanggal. Kadai no tayo. Laipak sigung ngaboy dira. Hayo. Manipur ki han maning thau Nongda Lairen Pakhangba matamdagi hauna mera hauk chongbi kumai si panghotuna lakli ngasisu mera ki thanel numit taraga mangani panba numit asida mera hauk chongbi thoramasi pangthokli Manipur da leiriba khundariba singmi amadi tami ani ki marakta nuksineba porakpa amadi machine manau ebi wakholon porakpi mathakta Manipur bu habile lebak asibu nuksibagi wakholon pokhanabagi pandamda panghotuna lakleba kumai ase ngasi mak Sana Konungda tonga no frup ya pullaba tungda Kanglada habidi Manipur ki senglaba laifamlen Kanglada chatuna Meramen tongba kabui mai bana kogi yenkhong tamba amadi meramai chukatuna thabum thamduna chingmi amadi tami ani ki marakta nuksine badu undabi damakta pangthok liba tharamasi hojing mak Kanglada chatuna hairiba tharam sing si pangthok naba sem sari rena hairiba tharam si saruk yariba chingmi isine naw singa roi sabi tanjadu lojage Manipur da tariba group kading makkisu khoi amaga maganungsi tanna Himinaba, Aduga Basin, Tigraba, Jengbada, Pain Karaba, Paya Karaba, Kumhei, Mera Hotongbani. A quick Kumay House allow high with Maktakujan Tagari. Upana Palna, Usewaya Tonga Mara, Telegi, come high now. Usewasa, Wayabutonga, Marabusi from Chakapu Ocean, History. Mera mentongba hariba thoramasi pangthokli adubu hariba thoramasi kaino habado Sana Konungi maiba hanba oiriba simesapm kondumbaga unajaraga wai sabai tanja adlojage mera mentongba hariba thoramasi kaino habado sanon takbiyo yamna lupa bai koigi leipak ningthogi oiba alai thomani pakhangba konjen tu thokba haidana kaurambadigi pakhangba haiba mintholasi pire hairega mapagi men phuman sinagiba numise masibu koigi mera thagi thani numita sinabihiba aduna mera haidana kauriba thasi maming si bawuda haintho pakhangmana men tonghiba thani haibadigi mera haina kauribse hauchongbagi maruoiba poti mamangaida nongdalai pakhangmana men pamban si tongba matamda singmi lusingba poiritol haibasisu kha maikaidagi se men pamban kanglagi men pamban tongani haidana magi koi singmi phurup taraga nipan se
masi ka loinare harega koi kangla si tam sangsilapa lan songnare lan songna bedigi koi nong dalai sin ngamdana ritu ni masen pisiu leimu koi dana koi maming kano laisna kokdana wa kano mentongai asidagi ritu si gi matik pathongna ade ma ki khomi lan mi mayam singmi mayam lakpasi masida aidi mabai ritu lai bisigi pori bisingmi mayam duga adugi nungai ai pana bagi damak daina athem pot pinadana asa thak pinadana adu mai tokna pakhang mana singmi mayam se namitu da harau deyam hangi bodo adudagi ngasi bawbo sida tat pakang panai dana aduna singmi mayam ga tami mayam loinari are ga ningthau ki sana kon da hau song bai dana hau song bai ji hoina harau da dayam di maming ni मेरा हक सोंबा हारिबा कुमाई मखल से खुकी बुआर दिग लेक तुआन तुआन बा नुंगी वे बखलोन क्या अम लेबा अदुम लबा थोरम ओइर बसु खुकी सिंगमी एमरि तमी हाइब्रिड चिंबुर एमरि तंबुर अनि गी मरक त यामना मुचिने पुरक पियाबा थोरम मा कुमाई एम ओइरि हारिबा कुमाई असिदा मणिपुर गी लेगा न मियंग समतुना स्टेट की थागत पकतुना असिगुम लबा तुआन तुआन पुरक क्या अम तारिबा लमदम असिदा मुचिसना बगी सोम लबा खुंथांग पुरक पाइबसि अखोइ पुनमकी लमदम असिगी क्वाइदगे फबने Person, we social Magdalena Paromjari by Kitamium Premsan, Impact News, Infal. Nakalamurom the State Level Organizing Committee on Mera Hokchong Bana Sinduna, Mera Hokchong Bagi Thora Lengaki Minister Singh Yaun State Kitakta Kangla Utramang the Pangtoki. Thoramadu the Kundariba, Manipur the Kundariba, Tungan Ba Furup Singh Nat Yuiba Jagoi Sekia Utuna Thoram Adubu Hena Masak Tokan Bagaloina, Chief Minister Nongtomam Birene NPF Manipur State Ki President Su Oidiba, Tamai AC Gi MLA Awangbao, Niomai Amadi, Mao AC Gi MLA Oidiba Minister L. Diko Gasu Port Lanaki Amadi Tungan Ba Singburoi Tamburoi Singi Marakta Port Lanaduna Yelhongai de Gileraklaba, Nungsina Bamari Edu Naukongna Next Hanki. Thoramadu Chief Minister Nahai, Jingmi Tami Punduna, Apunbagi Saktam Ama Uba Fangba Haibasi, Chief Minister Amoina, Masidagi Henna Nungai Balati, Haiki. Loina Yelhomai de Chatnaduna Laklaba, Laibak Ningto, Ikai Kunab Utbagi, Chatna BSC, Horok Liba Mirol Singna, Yokatuna Tamba Matautai, Nakalamuram Ngasi Church, Kalu Haiduna Kongchat Ama Chatkiba, Aduda, Laingak Asiga Mari Lainade, BJP Laingakna, Lining Kudingmak Chat Manana Yengi Hainusu Fongdoki. लाख पसंद की रूरल की एरिया खुंगन की एरिया सिंदगी इम्फाल की एरिया सिंदगी लुसिंग मयाम अमा ऑनरेबल एमएलए मिनिस्टर्स मयाम सिंगी लुसिंग मयाम पुल कांदा अपुन इमाले वाक्सी सत्तम अमा याम हिस्ट्री को इनपुट प्रसे मसीदगे न नुआइबा आई चीफ मिनिस्टर मोइन मसीदगे नुआइबा यानी पोकने हलदे मसाई सर्च कल्लू हाइदना रैली में चटो माले Regional Medical College RIMS State Government की मखार लेते Central Government की नहीं मोई कैंपस मनुंगा सर्च हाजिर ले है कि वहाँ तो किन्हीं तमोरे से BJP सरकार से कमरी लेने दे हाई कोर्ट कैसे पेंडिंग लेने दी बनी कोई कनाकुंभ धर्म की मायोक्ता कनाकुंभ जाति की मायोक्ता कनाकुंभ करिकुंभ कल्चर की मायोक्ता नॉन लेबर BJP led अनुभव गवर्नमेंट से लेते Federation of Haumina Sinduna Julaland the Labor Office ta Mera Hok Chongbagi Thoram Pangthokre Haina Federation of Haumina Thadropa Cherolamana Kanglakli. Bishnupur District Su Dignified Integrity Haiba Wakalonda Kumayasi Pangtoki Akom Lupna Sinduna Kiamba Ning Sing Sanglenda Pangtoki Bani Bishnupur gi MLA Govindas Konthok Zamyauna Pangtoki Bataramadu da Natki Uiba Thorum Kiasu Pangtoki. Nungsinaba Chana Chinaba Amakani Haibagi Tamoy Nabi Sakar Amoisano Sari Bastro Sigumna Kungan Amaka Pauna Yabastro Amale Sigumna Ekoi Tamoy Nabisi Ekoi Punama Pauna Yabanabi Masevani Madam Pe Luna Sahi Tara Amasu Nasi Sahi Tarapan Lisasina Asumba How to Pampo Pilipali Hedana Ayumu United Nations Educational, Social and Cultural Organization UNESCO Club Manipur Soibam Laikai Awang Leimarol Yaifa Taurang Lup Leirembi Sinta Lup Amadi Mai Chong Ning Sing Lup Nasu Sinduna Mera Hok Chong Ba Amadi United Nations Day Gi Tauram Ngasi Kurai Ohong Pung Ahong Gai Da Pangthokre Tauramadu Maring Amadi Malim Dagi Mut Kre Haina United Nations and Lauk Thoklu Raba Tarau Furupki Miyoi Sing Su Saruk Yaduna Natyo Ibajagoi Sekia Utki
asi United Nation hui thama chumna pangthorak ba know your village kungang masak khangsi aduga loina campaign on barrier free haidi disabled sing se hui malemgi leimai degi hui punna hingminaba loina United Nation gi pandam di hui malem sidagi bani suba prithvi lanjau se lakraba matung da hui karamna tangdu leitana len gi peace and development through अखोगी एजुकेशन हाइदना हाइदि लाइक याउद्रगदि शांति पुरखो ngमोय लाइक चाखोटपसु ngमोय हाइबा फम जियोरगांदा अखोय कांगलु पुनमकसे कोय अमतोइना पुन्ने हिंगमिनसी हाइबा वखलोन अदुदा थौरमसी सिन Loktak Day Celebration 2018 ngasi mayang Imphal Komlakhong Chingthi da pangthokre Loktak Pat kananaba amadi padasi yokhatnaba pandam da pangthokiba thauram aduda Forest and Environment Minister Thongnauzam Shyam Kumar, Manipur Legislative Assembly gi Deputy Speaker Kongkham Robindro, Manipur Building and Other Construction Workers Welfare Board ke Chairman MLA Haikham Dingo, Loktak Development Authority gi Project Director Longjam Bhagaton Yauna Miyoi Kiana Saruyaki, Thoramaduda Minister Shyam Kumar na Loktak Pat Kaibul Lamjau National Park amadi Loktak Pat Lam Khopsil Liba Singh Tokpi Naba Apil Tauki. Minister na Loktak Pat Kaibul Lamjau da Leiriba Sangai Asi Manipur Miyam Khaktagi nate Malema Sida Leiriba Mipum Kuding Makkini. Mahuk San Lain gi Tang Laba Khudol Asi Ngaktuna Tungi Mirol gi Damak Thambada Hauziki Mirol gi Chawraba Thogdang Lei Haiki. Mayang Imphal Komlakhong dagi Thanga Fauba Lambi Semba Sigi Matangda Lengaga Sin expert Kayagi Warol Tarabatung the environment da Kairoi Daba Oiragadi Sem Naba Thorangani Haina Minister na Thazaba Fungdoki Natkyo Iba Jagoi Isha cultural program nanga Sigi Thoramadugi Mapungoi Saptam Oiki Utaki Koibada Nga Pabada Amadi Insana Betibada the government nam the department Atim Gasulati Adu Nga Pabagi Namada Who Sendaraga Amitongan Tungan Ba Pamisina Kanda Kwiki Laiba Usik while migrant bar bi amse hatok pi besna mosa khanda choba kai ma pirai maduna adu tawbigen wa iduna I appeal tawi I appeal to the media the people of Manipur please let us join together let us hand together to save environment and save the wildlife and migrant bars simayam je ngamina je haduna appeal tawi Manipur ki tungan ba Ching mafam taruk yauna Imphal International Airport ta chatnaba Manipur State Transport MST ki bus service taret ngasi Chief Minister Nongthomam Berena Kumalampak ki ISBT da hogdokre loinana Christmas kumhai lakpa gi iroinana October 18 dagi Tamenglong district tasu helicopter service horagani amadi Ningol Chakobagi yengduna November 3 tagi tara fauba state holiday oirabasu Jiribam gi helicopter service mathau taugani hainasu bus service hogdokpagi thoramda Chief Minister na phongdoki Manipur Transport Department na sinduna ngasidagi hogdokiba Chingi mafam tarukta chatkadaba bus service sing adudi Imphal Jeshami, Imphal Khopum, Imphal Nungba, Imphal Kamzong, Imphal Tamenglong amasong Imphal Tamaini. Bus service hogdokpagi thoramda Chief Minister na makhatana hai Tamenglong da hogdokadoriba helicopter service ki trial hayeng October 15 da pangthoklagani. Loinana kanagumba miyoi sing na helicopter service ki matangda natraga miyamgi yaifanaba laingak na paikhatlakpa thabakte allegation tawrokpada media house sing nasu nakal anigi wataraga balance oina pau phongbiyu haina appeal tawki. Thoramaduga mari lainana Transport Commissioner M Lakshmi Kumar na hai MST gi bus service hek hobudagi ngasi fawbuda lupa koti amaga lak nimfuga mapan chading tawbuda lupa koti amaga lak humfugomdoi sel oina khonggot pangamle department na ngasi fawbuda income khakki khanbagi mahutta miyam gi nungaina ba amadi khudong chaba pinana bagi pandam da bus service sing hogdokpani makata na hogdokada ba bus service taraga ni thoi pipeline da leire haina phongdoki lakra ba praja singchina Imphal gadi lakningba or Imphal dagi su chaningba madugi transportation di leitaba lanai di puthoga su tawba ngamdaba sugumbagi difficulties mayam do lisang sidna ura kanda launch tawna ba hona ba ada ki da badina te khoi su mai pa kadra pa oidra fail oigadra oiroidra maram di ngangna na bani yami do goro sing da nabi inkhat na ba yaw da bagi society amma lai bagi mentality mamita ba government is the public na pirwa support se adu ki matik ekoi masi kaubam thokte without the support of the public ekoi kesu tobunga moy adu ngasi bawbada bus amada phattaba ma thokte driver ma phuri haibagi tadre ay amuko soina appeal tawjari driver sing handman sing official sing nungsina tobiyo makhoina ni ekoi puraga laktori se Manipur Fire Service yauna lamdam asida leiriba lainga ki loisang singi thabak lobada mitop mian cha sing the reservation pibigi thawong ama chatharakliba si lainga ki mari leina bus sing na khudakta lepi yo haina Kanglai Park Student Association case agi cherolamana mari leina bus singi puknin jiksilakli Department of Horticulture and Soil Conservation and Ningtham Tham Manungda Lomi Sing na Thagadaba Vegetable Sit More
yauna district taret ki lomi singda yenthokre khongampat horticulture and soil conservation gi training hall da pangthokiba thoram amada department asigi minister Thongnauzam Shyam Kumar na mahimarong gi maru sing asi concerned district officers singna khangatlaba lomi singda khusina khibani thoram aduga mari leina minister Thongnauzam Shyam Kumar na hai lomi singna department gi mateng pangbiu department na paikhatliba policy program kaya matam chana paikhatuna lamdam asi chinchak tami pan tang da mafam ama ohelasi haina phongdokhi Sebi bagai berulang di sisi nasi di pilih kan lah, mesti kue itu mengalir tu, hei kaki hati kaki itu apa mengalir kan tak lagi, jadi kan itu pangwa, itu proses pangwa, proses di pagi itu proses mang ni, lalu itu bisa mang ni, kata ini saya kira mang kan ni, kata mang kan, itu brand ni, kerana alasan ni di pagi ni, tentang orang pilih begini yang brand tahu ini proses, betul brand tahu ini kan waktu nak ini, aku tahu ini betul ni. Koi whenever the minister city experience koi makata kami suka kami suka yang nak sih dah kami yang sana apa tahu tu yang kami tahu na Agriculture Department ki mari leina ba staff singna field da chatlaga thabak taw daba maramna lomi singna fangadaba khudong chaba kaya masana fangdana amadi department ga lapna na leiri bani hain agriculture director PH Rajendran hairi ngasi Bisnupur district ki manung chana leiba sunu sifaida laishram ibom sagim manama sing thava farm da agriculture department na pradhan mantri sanchar yojana gi mityeng makhada pi khiba ising china ba sprinkler yang silladuna wafam asi agriculture director na phongdoki bani Tampaki lamjing ji dai khoi maru oina taseng na khoi boi farmer masi ji khoi hojik si allocation je khoi chatseng gi loi dri gari no har kanda khoi direct thabak tu mi sing si khoi yeng ba chali khoi kana na khoi mahi rong thari karam alo masi full identification ising resource later ga khoi na mo micro irrigation pi ba ji wan dong sim lai loi dam ni na khoi na ising resource lai makhum se khoi na pam ji khil la khoi na sprinkler se pi Infalis ki manung chanba lamlai da leiba nongpok sanzenbam da low pari lishing ama rom nong chudabana maram oiraga fau lok na roi hairi ba lopam sing adu da fau shatpa ngamdana leibana mafam adugi lawmi sing mi pai ba poknare leiriba fibam adugi matang da mafam adugi miyam na laingak tagi mateng nirakpaga loinana law mapu sing na su chahi sigi oina di lokshal kokpi na ba apil tawrakli Bisnupur district ki manung chanba kainau dalaiba kainau thongkha maitai church da sakhangdaba singna mapangal kanba ID ma thamlamle ID adu ayuk pung ni pan taba matamda church adu da lakpa mui singna thengnarakpani ID adu leiramle haiba paw fangbodagi Bisnupur PS ki kangbu ma mafam adu da changsinduna yengsin kibaga loinana state bomb disposal gi team sing laktuna numit yungba matung pung taranithoiga minute kuntra helakpada tek takaidana ID du lauthoki ID du bomb disposal gi kangbuna soingam yaudana district adugi tera urak mamangi khong amagi mayada pokhai hanki Laikhidraba journalist Kalen Thokchom gi ahan ba pokpagi ningsing thoram amadi Kalen Thokchom Trust Media Fellowship Program 2018 hawdopagi thoram Kalen Thokchom Trust na sinduna thasigi lakliba kunga tare tapangthoklagani haina trust asina thadropa cherolamana khangalakli All Manipur Women's Voluntary Associations ama wagi kungamapalak suba mapokumon thoram pangthokre ngasi Manipur Press Club ta pangthokiba thoram adu da saruk yakiba association asige president Y Kunjarani na hai miyot minai awana amadi tangdu leita draba khunai asibo achumba lambi da lakna ba miyam na changsilakpa ihauda ama wana tangai fadaba thauda kya lauduna lakli lamdamasi da mihat mipun gi chang khara hantharabasu furup masel gi marakta hana sunaba amana amabu nai hatpi bagi chang di wangkhalakli haina mahakna phongdoki Iramdam asida ngalingai matamdagi iramdam sigi nupi singna khunai ronda semilonda political movement kayada leipak sigi asoba thodang laudana lai miot minai marak sida hingliba punsi maren leliba punsi masai sida nupi gi moral mangtharak liba nupi singi aduga kanglum masen nungsina danaba singchep tharak liba ngamkhai gi wathok nisana laisu halak liba nupi angang da satharak liba crime mayam asi Amobana tangkak ki oina iramdam asigi miyanga loinana thengnadana lai khunai asi saukhatna ba hotna bada nupi nupa thong manaba changi aikoi khudingma ki thodang lai aduna aigi haiba wafam ase thadokna ra ganda singda laiba pata laiba tamda laiba akoi khudingmangna iramdam asi malengi saukhat lamjenda yawbangamna ba hotnamina si Sumang lila na Manipur khunai bu malengi mafam kya da masak takliba mangba yadraba top
priority da labor top art form makhal amani haina Manipur Sumang Lila Council ge chief advisor former minister art and culture Dr. M Narana Phongdorkli hiang thang maning makha laikai da pangthoki ba sana lebak nachom artist association gi kungani thoirak suba foundation de gi thoram da wafamasi phongdoki bane Dr. Narana makata na hai art form asibu pumna makna amatta oina cooperation piduna art form asibu malem da mangal naina leina ba hotna minasi haiki ngasigi thauramadu sana lebak nachom artist association gi achoba thodang loramba layoi kraba amadi hauzik hingduna leiriba ahal singi mafam de ikai khumna botki Manipur bu nauhong na male masida amuk ka sakta po ngamiba khwaidagi popular oiba aduga madu oi khwegi leipa asi butanata leipa asi jati sigi ijat sanman pukatra lapa art form amaise atai art form na tawte haibna cheteko mayam adudagi sumang lila se tonganba otama acceptance by different lol dharma jati khenaba kaya leijaraga sumang lila gi mahause lol khenaba state kaya dasu leipak sing dasu sumang lila gi mahause ujikta nauna khangatuna demand tortana अखोगी पुआरी खंग लगी ngasi de अखोगी लेमिना इबे मैदे हिंदू मैदे सनामै अदि लेरिबे की कबुई जाति सिंह अतोब अतोब जाति सिंह से मिठो ओइना लोइना लो क्रिस करिगिनो कि सही तरह खुदा की बा अदुगा अखोई से ब्रिटिश में लागा कमाई तो ना कोई पॉप तो की बकाय सिंह वारी मयाम हम से अखोइना लाइक तो तमद्रगसु आर्च तक उजर Building Construction Workers Welfare Union Khongapa GP and Loitang Lekinthavi area gi Marirak Suba Foundation degi thoram union asina sinduna Kamran Awang Laikai Community Hall da pangthokre thoramadu 6 Potsambam Jilla Parishad ki member Laishram Bobby Devina labor card pairaba mi singna matam chana labor card renew tokthokpiu loinana union chamadi mari leinaba loishanga punna chatminaduna tatokta sin tawduna matam gi oiba chap chaba information lobiduna piriba khudong chaba sing asi matam chana launa ba hotna biu haiki asi mayam phamiru si gyam da biu sahi gi annual akoi fees ti ga da habidi renew to gi fee ma ti ga da bani la sahi gi anga gi education gi piriba benefits kim de sahi gi apply to ga bani masi union ga ta da biu adu mataw karam na my cost of that kasagi high river si do karam mataw karam si ge accident na natragana mahakami na hatok piramra na natural death na accident death oragadi mina haram borga sumadu FIR report darkar koi camps me morally masida kok to brain na hajala thambiyo matam chana apply to na biu Prime Minister Narendra Modi na laibak sida leiriba information technology sing amadi electronics manufacturing professionals sing da interaction pibagi program amanga si Delhi gi Jawaharlal Nehru Stadium da pangthokiba thoram adu live ki khutang da sarukya kare thoram adu NIC Thawal na sinduna NIC gi video conference hall da pangthoki amarom da PM gi live interaction program si district informatics official NIC Senapati da su pangthoki Matang sois da break amalogzage break ki matungda Mapitel Dam na sokalaba kunja singi fangfam tokpa hak fangdabagi mayokta Mapitel Dam gi JC na lagleba November manga gi ahing nongyai dagi taret ki ahing nongyai fawba ukru lambi yaw na Mapitel Dam yawba lambi da pung nifunipan gi ban kaukibagi paw amadi Manipuram sumaling itong atungan ba ipaw sing pudun lakchage Impact News pumit eng ta dun levyo break ki matungda mayabo mo kana taram nokchare Mapitel Dam no sokalaba kunja singi fangfam tokpa hak fangdabagi mayokta JC against the forced construction of Mapitel Dam amasung Mapitel Dam affected areas Hatmandan Chief Elders Organization na laklima November manga gi ahing nongyai dagi November 3 ki ahing nongyai fawba pung nifunipan gi Imphal ukru lambi amasung Imphal Mapitel Dam yawba lambi da ban kaukre ban kaubagi wareba sing asi Ukrul district ki manung chanba Sangkai village da Mapitel Dam na sokalaba chingamasung tampaki khulkaya gi luchingba singi khananaina ba mifam amada wareb laukibani khananaina ba mifam loiraba matung paumi singa unabada JC gi convener LM Thanmi Simrena hai damasina sokalaba kunja singi resettlement economy package amasung rehabilitation gi wafam ngasi fawba khanadana laithokpa yaningde hiramasigi matang da lainga ki mari leinaba singa kayarak unakre loinana haukiba July taraga mari da su Chief Minister Nongthomam Biren masa fawba wari shanasi haiduna khangalakpa laikhrabani adubu tha ahum helaba fawba da tumin laishin ba amasung pifam thokpa hak sing pidabagi mayokta ban gi ware basi lawbani miyamna taliba demand fangdriba fawba dam gi asi changba yaroi karigumba sangarabadi maduda thorakpa afafatta khudingmak laingakna pujagadabani loinana ban manungda anayek lining laisol mai ising media ga mari laina de hairi 2 days ki 48 hours ban
अशी उखरू इम्फाल रोड प्लस मापिथल डाम रोड अशी बंद तौगिदनी अशी बंद तौगिदबगी मरम सिनदी अखोइगी ऑनरेबल चीफ मिनिस्टर बु अखोइगी अफेक्टेड विलेजेस गी अवातपा मयाम अखोइ हन्ना हाइग्रे मेमोरेंडम सु पीग्रे अदुगी मतुंग इना ओके अदुदी 14 जुलाई दा फजना अखोइ फम्मिनरगा तानरगा अयाबा मा पुरक्षे हैना मतमसी कखिबने अदु अखोइगी ऑनरेबल चीफ मिनिस्टर ना अदुगी मतमसु पीद्रे 3 months ngaire adu hujik phau krisu answer pidre अखोइगी बब्लिगी नुंगाइदबा हैना 2 days की 48 hours की बनसी लोथोकसे National Highway Kuntraga Mapan Lilong to Yaitavi Local Pakthoknaba Paikatliba Tabak Singda Ngaihak Leitena Hongdok Hongzin Tawduna Miam the Awaba Piba Si Tawbigunu Haina JC of affected Patadars for expansion of National Highways 39 Waito KMC 5 Hauka Maning Hauka Mamangna Marile Never Singi Pukning Chingsilakli JC na Chief Minister DC Yauna Lengaki Marile Never Sing the Hiramasiki Matangda Liz Fonglabusu Chatnara Haina re-survey Tawbamadi Anoba notification Tolopasina Miam the Chamam Nabakaya Pire Manipur Lengang Atumatam the Warishin Naba appeal Taurakli. Wangzing Tenta Kendra gi Lairak Punama Fit Kun Kundagi Tadana Paktok Nabakan Honari Haina Kendra Sigi MLA Pongnam Brosena Fongdokre Wafamasi Ngarang Wangzing Tenta Kendra gi Manung Chana Labor word number Maridagi Namapan Faugi Koilas Tabal Loiraba Lairak Sing MLA na Yingsin Bada Fongdokibani. Loina Kendra Sigi Lairak Punamak Hariba Changasida Paktok Laga Koilas Thana Bapandam Tamli Haina MLA na Fongdoki. Apunbagi saktam kannabagi damak thasigi kuntraga mathoida chatkadoriba miyam gi khongchatta lamdamasida khundariba maitai pangal singna paktaknana saruk yaragani haina All Manipur Muslim Organization Coordinating Committee amokokna khongchat asibu sagotli haina fongdorokli hatada leiba amokok ki loisangda pangtokpa paumi singa unabada committee siga president SM Jalal na hai furuk kayana punna khundaminari ba lamdamasigi apunba saktam kanjanaba United Committee Manipur na sinduna chatkadoriba khongchat asida lamdamasigi mipum khudingmakna sagotfam thoi apunbagi saktam ngaknaba furup khudingmakna wafam thamlakpada amokokna taram oi masigi tayonaba oina apunbagi saktam kainaba silakpa tholaklabadi maitai pangal singna chapchana thengnagani haiki All Manipur Muslim Organizations Coordinating Committee amadi constituent organization singna Manipur pangangi waiba apunwa mass support ama 31st October 2018 gi rally sida khoi piragani aduga loinana Manipur da lairiba khoi kanglu phuru khudingmak khenaba thamdana akhoi apunbagi khongchat ase masi sobat minanabagi damakta All Manipur Muslim Organizations Coordinating Committee amadi khoi constituent organization singi maikai dagi akhoi ikai khumna na appeal tawjari Nakalamromda khongchat ase United Wi-Fi Social Front Council na su mapungfana sawatkani haina cherolamada khangalakli Anabama Laikidabagi Wahogda Laikidrabagi Imung Manungi Mioy Singna Jenemski Surgical ICU SICU room gi poche kaya Tugairamba Amadi Doctor Amada Kut Tarambagi Tawongbu Jenemski MS Professor Ranbir akan mamong da yaning da bafongdorokli ngasi Jenemski Medical Superintendent Professor L Ranbir gi room da pangthopa paumi singa unaba da mahang hai Laikidraba anaba du private hospital amada operation taruraba matung fibam lusilakpadagi ngarang numidang pung tara makhairom taba matanda Jenems da pukulaklaba matung ahing pung tara gani thoirom taba da Laikidabani adubu Laikidabagi imung manungi mioy singna hospital gi potlam kaya thugairam batanatana doctor da khut tharakhibni Pochai Tugairamba Sina Ana Laingi Tabakta Kudong Chadaba Kaya Mayok Naragani Makatana Suguma Makalgi Mobs Si Tobigano Hain Apple Taurakli Patiency Party Si Ani Uhum Nadi Akoi Togumsi Gyan Tabakara Sumasi Togumsi Koksi and Amoina Ting Bazani Maduda Patient Party Ahumari Karagyan Taina Akoina Kanba Ahumari Zumuis Mayam Jangra Pubire and Hai adugan doctor si inbo abdegi mayam torkan patient siba siramda isida hospital gi almira ki rek steel gi rek pot sei thambiba mayam du intu tana thugai dana khara tawre akhoi gi doctor sing ge threaten tawba adegi nurse threaten tawba ampan thon daba kopa mayam tawre Amoromda Kusu Kulai Amadi Operation Theatre gi room gi award pa kaya laibana Jenems ki tongan ba lamda haitoi singthoirba doctor kaya miyam da mapung fan mating pangbo ngamdre haina Jenems ki Medical Superintendent Professor L Ranbir na fongdorkli wafam singa si Impact News ka Jenems Hospital da akana na unaba mada fongdorki bani mahak na makata na hai hospital asida laifam thokpa staff masing suna laitaba equipments matam ga chuna dan
chunana leitaba hiram asida Manipur leingakna mityeng changbiduna Jenims Hospital gi award passing asi menkhatpinaba appeal tawki akhoi gi Jenims chi hana Jen hospital oirambani district hospital oirambani aduna upgradation torko 2009 dagi upgradation torko chida medical college da upgradation torko chida award pa mayam leiribasi akhoi authority na miyeng changjin phiraga akhoi gi waliba akhoi equipment natagi infrastructure mayam che khara award pa je menjin binaba aina hajaningi the serious patient lakpaching da akoina care provider oina phajana lying nabi damta akoida ventilator matik chana thamba da ka lei ICU matik chana thamba da ka lei ICU ni da magi equipments magi changadaba posang mayam ma leiri khoi matik chana authority na thambirati akoi doctor mayam nurse mayam si akoi mapung phana akoina pajagi seba tawang Youth Athletics Star Union Yasu Brahmapur Vaigabati Leikai Amasung 10-bedded homeopathic hospital Singzamaina Puna Kusamnaduna Nomig Oiba free Ayus health camp Pangtokre Ayus ki Lying Pathab Seasonaduna Chatakiba Kamadu Mari Lainana Lying Pathabasigi Matang the awareness program of Su Pangtoki Ngasi Yasu ground the Pangtokiba Toramadu da Yai School MLA TS Sete Bratana Hakchang da Sokningai Oidaba Lying Pathabasu Miam da Mamutana Kanganaba Ngasigi Asiguma Toram Kaya Sinbatungna Pangthokpa mathau tai haiki samasi chalabi amoina maroina isai nomai lela tawrodi mayam je hawo to punma ngamba adu sumba lebaki na miyo bijati yo na phagado pot ama adu mama khani awareness company hayagadi participate to wi chance yam handaba masi ma khoi lang thibo ni hain lawje maramdi hiram amma natra amada sarkari policy de oibe laikai development de oibe Kayumba Pablo Karatamda public participation in a massing wang alive may come to my papa and Bishasi and Wangi. I do not target the massing my papa bottom the Awaba Madi oil. Adubo, Aina, hygienic medication and the Yugano, Atobo from Dargomatamda, Hey, Namakana, Hoyto, and no one in the Sahara from Jitam Joge. Left Coordination Committee CPI MRSP amadi forward block na sinduna Imphal Irabad Bhavanda Rafael Del investigate taunabagi joint parliamentary committee semu haibagi demand da protest meeting chathakre protest meeting adugi matang da wangang laduna CPI Manipur gi state secretary L Sotin Kumar na Rafael Del matang da thizinaba paliba Modi government na joint parliamentary committee semdana lady senja thumjagi achauba chayet naba laibana BJP na luchingba laingak asi senja thumja yamna tawba laingak ni haina maral siki Land की कुछ खुलाई नसिंबा एलोप्रेन नसिंबा पुसुक्ता हिंदुस्तान अदुबा कोई लिमिटेड की कंपनी दो मधु थादो मकांदा प्राइवेट कंपनी याम साथीबा दनाई अचो छंजाव पाइबा अदुबा अंबानी नसिंबा इमुंग मनुंगदा सिनरकपा मसिन मरम वरकांदा ngasi lepa ase basi private corporation sing yam hena chokna bhonaba adu loina crony capitalism gi achoba khongtha ama poreba kya se mase koi lab ki dor sing na thengna da yade haibdagi koi sumba ngasi gi protest meeting ase chathari Swachh Bharat Mission ki sarogam oina Lamsang Nagar Panchayat amadi Mahu Department na sinduna lamdeng solid waste management gi akoibada wa pambi kaya thakre wa thabagi thoram aduga mari leinana Mahu ki director TH Hari Kumar na phongdorapada chawrak na kilometer amaga meter hum mukpak chawba lamdeng solid waste management gi akoibada bamboo plantation tawbana solid waste tagi tholakpa fatta hauti gi chang hantahanduna air pollution control tawnabagi wakhalon da thoramasi pangthokpani hairi Ahanba King Chili Umurok Festival mathang tha November kulgu humdoi amasung kungamari da Tamenglong district ke manung chana leiba Chengdai village da pangthok lagani haina first King Chili Umurok Festival committee ge chief convener na thadropa cherolamana khangalakli Paumai Naga Student Union Imphal na sinduna ngasi vedoyu ni English ngani taraga nipan haiba get together thorom ama chingmairong da leiba Tribal Research Institute TIR da pangthokre PhD minister Lesudik Lo Sidiko Yauna Saruk Yakiba Ngasiki Thoramadu da Paumai Furup ki cultural program ki asu utki. Mapun Suba Sector Assam Rifles Manipur Battalion na Imphal East Commando ga loinana lamlai da operation Chathabada Pripak ki Nupi Kedar Ani Nupi Kedar Amav
Nupi Kedarni Chingnaba ama fare farba mioi adudi Thingbaizam Ningol Sumila Devi Kawi Mahak Lamlai dagini hairi nakalamromda Tulihal Battalion na Patchoi Police Kaloidina Kaichel Manbi Bazar da Operation Chathabada Lamhu Gonmai Kauba and Ancient Kege Kedarama fare Faraba mioi animal makhataba legal action lokhatnabagi damak mari leinaba police station da sinakre Sahitya Academy New Delhi na Sindhu na Chingmirong da Labor Tribal Research Institute Sahitya Academy na naha oribi aiba sing da piba lemziningai oriba mana yuva puriskar lakliba October kun gataruk kun ganipan fawba state asida pangthok lagani haina cherola mana khangalakli Golapi na Sankritan Academy na Sindhu ngarang dagi Imphal gi lamayan ba sanglen da chatharakiba kun gamangarak suba Guru Kirtana Seva Festival of Nat Sankritan English ngini tarakani pan nga siloshin kre thoramada da tungan ba art form sing chokot na ba honaramba laikidraba mioi kya gi photo da laikatun ikai khunna ba utki Fiction and Poetry Club Manipur na Sindhu na chaliba chahiye sida anirak suba oina Manipuri Sairengi Numit Manipur Dramatic Union gi hall da pangthokre thoram aduda club asigi president Imozit Ningombana Manipuri Sairengi Numit pangthokliba asi mapung oina lamdam asigi layoi kraba amadi hojik imarol da Saireng iriba Kabi Singh amasung Manipuri Sairengi namak tani haiki ngasigi thoram aduda Mapau haina mingthonba chepong amai yauna Tahir Sajamna iba lakani amukhanna haina mingthonba lairik ama amasung Parshuram Thingnamna iba matamgi Saireng kuntraga taret haina mingthonba Saireng lairik amasu fongki Manitex na Sindhu na International Trade Fair pangthokadariba sibu promote tawbaga mari leinana ngasi tourism gi mafam oriba Bishnupur district ki Sendra gi akoibada lamtu sengdokre Moirang Progressive Front ki mityeng makhada Moirang area da leiba Women's Cooperative Society taragani thoina saruk yaduna thoramadu pangthokhibani Expo asida foreign lamgi mi singsu lakadori tourist lakadori ni na maru aina Central line asida khoina pandam thamjaraga pangthok saba social service ni Central line se tourist spot ama oibena maram oidena khoina luna na thamnaba gi pandam na sinjabni kumsi gi sangai festival su lakadorobani na akhoi gi sarkar da su soroki phatriba mawong asi khitang mieng changhaningi Nakaloramda International Trade Fair ga mari leina the Deputy Chief Minister Yumnam Joy Kumar Yaung Uripok Flyover Bridge tagi Lamboi Khongnang Khonggi Manipur Trade Expo fawba lamtu sengkre Rising Sun Club Seva Club amadi Youth Popular Club na konba Haizigang Kaithel Kanchipur opposite MU Man Gate ki mafam sing da lagaw khawbuda athingba thamle haina club ahumasina thadorpa cherol amana khangalakle loinana Kanagumbana athingba asibu thugaiduna lagaw khawramba thengnarabadi sel oina lupa lishing yankai fine thiengani hairi Kashamthong Kendra gi manung channa haubam mara ngangom leirakta panthoibi apunba nupi samaj yaifakol gi maira sanglen sabada athingba pirakpabu yaningba fongdoktuna wakan mifam chathakre Wakan mifam aduga mari leinana panthoibi apunba nupi samaj yaifakol gi secretary takhelamba ongbi radha leimana haikibada hojik sanglen kam miyam gi oiba community hall sariba si miyam gini hojik sanaba thaurangliba mafam asi khas leni kanagumba amatagi lam sopa leite hairi Arke Burosona Haiba Nupisna Queen Saba Hogalapagi Haiba Hogalapasida Mana Akoi Barbeli Leminabani Yeraka Yangun Yumlong Karona Leminabani Adu Mana Wahayam Hairam Mana DC the Sea Tareba Akoi Samon Tarak Kaureva Community Kalab Mairasang Chab Haibase Kanagumba Lanagi individual Magi Patata Manung the Sabaya Nativa Sugumba Hangba Jaga Matiam Tang Pangadina Kujumasi Sengwa Sagat Zabaneva Masation Mana Yarway Police La about thing than Akuji Yamusitaba Kuki Pensi than Natana like Kai Paring, the Kalapu, Man, Singaba, Usitaba Mator, was it a sea the palm they have do, we would see and we say the Pamzaramban. Kangleipak kan balupna Moreda Maitei Furupki Mioi Karana Labor Mafambu Thado Student Association a tribal single lam kopchille haiduna Paukchi Karada Fonlapa si Laibak Tibani Haina Lubasike Cherolamana Kangalakli. Hauzik ngasi nomagi sanabagi pau. Ahanba Northeast Olympic Games Manipur na yumbu oiduna ngasi dagi Kumalampak Sports Complex ta haukre October kun ganipan fawba chathagadaba games asida Manipur yauna awang nopoki state sing Assam, Arunachal Pradesh, Meghalaya, Mizoram, Nagaland, Sikkim amadi Tripura dagi lakpa sanaroi lishing aniromna
Tongan tongan ba masana taragani thoi da athoi hen tanagani. Games asida athletics ki masana kungamari, archery taragani thoi, boxing masana taragataro, badminton da taret, football ki masana ani, judo da tara, karate do da masana tara, shooting ki masana nipan, taekwondo da masana taraga nipan, table tennis da masana taret, wushu da masana kuntraga nitoi emusung weightlifting ki masana taraga tarukta akan balamba tongnoragani. Games asigi ngasi hagdopagi thoram da Chief Minister and Birena Puari da iduna lehoragadaba games asida saruk yaba lakliba singbu taram oktuna pukning thawatki hagdopagi thoram da games asig organizing chairman amadi education ki minister T.S. Radhesham, art and culture ki minister L. Jentakumar su saruk yaki. State government tied up to state Nipan Olympic Association ki representative government ki officials in yamna cooperation pillar kanda sugumba yamna mega function se for the first time Manipur da pangthok phangibani amna sigi khudong sabase Manipur ki miyamna nahanga ta su thopi rabne daga neighboring states indagi laiba sanaroi isa sing ina sing ya mas encourage to people ina ai khoi ga awang ba discipline khoi gi jati sigi adugum bodo awang mo ki bharat ki laiba silina sada khanhal no Kutraga Mari Suba N. Hajari and Dr. N. Tombi State Level Polo Tournament Nambul Mapal Polo Club Amadi MPSC Polo Team B and Mai Pakre. Basi Infal ki Mapal Kangze Bungda Sanaki ba Polo Tournament Skeni Suba match ta Nambul Mapan Polo Club na Thawal District Polo Club Pupanjil Tarama da Maiti ba Piki. Chathari ba Polo Tournament ginga si Sanaki ba Hum Suba match ta na MPSC Polo Team B na Eastern Students Club Team B no may bungbo Panjil Tara Hum da Maiti ba Pi bangam Nok Besista Chathariba Polo Tournament asigi hayeng Chatharakliba Polo Tournament asigi makataba match ani sanaragane. Taragataruk Suba Kishore Kumar Memorial First Division Football Tournament KMSWC MDRC Lamjau ani Mai Pakre. Ngasi DSA Kakching gi ground da sanakiba tournament asigi ahan ba lekta KMSWC na DYA ilang khangkok pibo panjil ahum ani da maitiba piki Chatharakliba football tournament asigi ngasi sanakiba ani suba lektana FC Lamjau na PYC kairapu panjil taret ani da maitiba piba ngamki. DSA Kakching gi meeting makada Chathariba football tournament asigi taragahum doi amasung taragamari suba league matching thasigi kungatarukta sanaragani. Arabida bulletin asigi headlines samhona mayam da thamjagay. Nongda Lairen Pakhangba Sana Hangtaktagi Chingtam Nungsinabagi Mari Utliba Mera Hauk Chongba Kumai Ngasi Chingburoi Tamburoi Kayana Saruk Yaduna Pangthokre State ki Thakta Kumai asi Kangla da Pangthokhi. Imphal Airport amadi tongan ba mafam tarukta chain gadaba Manipur State Transport ki bus service taret ngasi Chief Minister Nongthomam Berena Kumalampak ta leiba ISBT dagi hawdokre. Anaba Malay Kidabgi Wahauda Jennings Surgical ICU gi Polam Singh Thugairamba Madi Dr. Amada Khut Tharambagi Thawongbu Jennings Medical Superintendent na akan bamong da yaning daba phongtorokli. Amasong Puwari da iduna lehoragadaba ahanba Northeast Olympic Games Manipur na yubuoy duna ngasidagi Kumalampak Sports Complex da makal kiyagi Tharam Singaloy na hawkre.